Pauche de Yumpham Oiba Maruiba Paukra update Tokjari Kuki Militants Singna Jiribam ki Borobetra Police Station da Laiba CRPF ki Laifam da Landakre Lamdam asida thokliba lal asigi waroisin aba puraknaba Union Home Minister gi miyeng makhada mitai naga amadi Kuki MLA Minister Singi oiba mifam pangthokrabasu Kuki Militants singna landarakpa ngasi su leptri ngasi ayu anganbada khanghodana Jiribam district ki manung janna leiriba Borobetra Police Station yauna CRPF ta Akanba mongda landarakre hariba landa asi ngasi ayu pung manga makairom tarakpa adu waida sathakibani hariba landa adu thingnabagi damak mafam maduda leiriba security force singna su Akanba mongda khut handuna ayu pung taruk khara henba phawba khut thongnabagi thodok aduda security force ki maikeida asok apan gi pawdi leikhide adumapu landa Chtharakli Kuki Militants singi marakta Mokhogi Kedar ani asok apan yawbagi paw leiri soklaba Kuki Militant ani adugi maming matha amasung leifam hauzik phawbagi oina chapchana khangba ngamdri khulai matik chana paiba Kuki Militant sing aduna Borobetra Police Station gi manung channa leiriba Dola Khan haina khangnariba lam adu phawjilaklaga Chtharakli Part 2 dagi bom amadi nongoi kapsilakibani hairi Kuki Militants sing aduna Borobetra Police Station tamna bom tara rom kapsilaki adubu asok apan yahokhide makhatana Kuki Militants sing aduna kapsilakpa nongoi maruna Borobetra Police Station da hangliba CRPF ki fabricated house ta thamba freeze amsung atai polam khara nongoi maruna panbadagi atek akai yawki hairi masigi mathakda Borobetra Police Station da koliba Chtharakli Part 2 da laiba Patanjali gi Samana sungpham amasung thau sungpham amasu Kuki Militants sing aduna bom langsinduna thugai ki loinana bom amadi nongoi kapsilaklaba soklaba yum sing adudi oinam bungo tombi sing sahi kuntra apokpo leikidraba o ningthem sing laifam Chtharakli Part 2 amadi Haubam Manikumar Elias Budhi sahi kuntra manga apokpa ice khomni Singha laifam Durgapurni Madugi mathakta tha kharagi mamangda Kuki Militants singna anirak hanna mai thadok pikraba Haisnam Premchan koba mioi amagi yumsu mai thadok lamki hari panba yabadi Jiribam gi Borobetra da leiba mitei singbu Mar Village volunteer singna ngarang numit tadringai gi mamangda Borobetra thadok sat khinabani haiba warol yawba press note ama thokiba leikhre makha tarakpa pawda Kedar ani fare Imphal East District ki Porei Romba Khongnang Mukhungdagi Lona Thingkharba Lalolup KCP People's War Group ki active member ani Manipur Police na phare hairi police tagi phangba paw amagi matung ina pharaba active member ani dugi mamingdi mutum inaw sahi kuntrama thoi amasung khwairakpam inaw sahi kunmanga ni hairi pharawa Lalolup asigi Kedar ani asina miyam dagi senkhai thungkhai tawba amadi lo kaiba thabak kaya tawbada chenabani hairi makhoi ani dagi mukung ani panba gari ama mobile phone ahum bag ama identity card ani wallet ama amadi sel oina lupa lising taret chatruk ka konana phagatpa ngamle haina police ki pawsina hairi makha tarakpa pawda editorial kalam dagi machangoiba paw ama lokhochari tangdu leitaba asi karamba matamda purakadage Manipurda thokliba lal sina miyamgi punchida tangdu leitaba kaidongai oirakadage haibadu kanasu haiba ngamnadri haukiba tangtara mangada Ministry of Home Affairs na sinduna thokliba lal asigi waroisin ama puraknabagi Kuki MLA Maiti MLA amadi Naga MLA punna Delhi da kauduna wari sanakre sanakiba adugi kari karamba wari sanakibage haibadu chapchabo wafam dikhangba ngamnadri Manipur lengak pariba MLA amadi Minister phawbada Kuki MLA Maiti MLA amadi Naga Muslim MLA haiduna tokai na leiragli hanadi Naga Kuki Maiti amadi Muslim khairamde chap manaba miyeng amada yenglami adubu mamang chahigi me ahumdagi thorakliba Kuki gi lalasina tokai na khaidok narakle masi Manipur gi saktamda akaiba amadi oirani haina lawba yai hauzik phawbada Manipur da thokliba lalasi Kuki narco terrorist singtana maitei phurupta asengba tanja yenglaga hauba ngaktani maitei phurupti laladu ngakthokjabadani Delhi da wari sanaba aduda chapchaba ama khangdrabasu hainariba wafam kharadi akhang ahei singna phongdoknari narakliba wafam masi afaba maikeida puraknaba wafam oina watli adumapu lal asigi waroi sindi India lengaki makhuta lei haibasi yamna mayek sengle Manipur bu machet thugai gi haina India lengakna
खनबा तारबदी इंडिया लेंगाकसु अफबदी ओइगनी हाइबसी थाजदे अदुना पुनमक्सी येंगलगा अफब माइके अमदा पुरकनबा इंडिया लेंगाकना तौबिगदबनी मणिपुर असि इंडिया की मनुंग चन्ना लैरिबनी हाइबसी इंडिया लेंगाकना खंगबिगदबनी मणिपुर काइनबा इंडिया लेंगाकना सिनगनु महौसागुम हिंगना सिग्ना शांति लेना पानबा मणिपुर स्टेट अमा ओइनबा सिनगदबनी मखा तारकपा पावदा असिबा हक्चांग लैरमले हाइबगी थौदोकना मिपाइबा पोखले स्टेट असिदा कुकी अमदी मैतै अनिगी मरक्ता थोकलिबा लालगी मुंगनबगी थौदोकता नाकल अनिमकी ओइना पुन्ना मियोय चनी हेना सिख्रे मियोय कयाना असोक अपन नंगबदगी लाइकन नखरे कुकी सिंगना फारगा थीबा खंगदबा मियोय कया अमसु लैरी लंदारकपा अमसुंग लाल ngakliba अनिगी खुलाइगी मुंगनबदा सीबा अमसुंग असोक अपन यावबा नत्तबा मफम कयादा मियोय कयागी असिबा हक्चांग थेंगनबा तुरेल अमदी इकोम पुखरी पाटना चिंगबा लमांग तुंगहांगदा मफम मरांग खंगदना सीरगा लैरंबगी थौदोकसिंग असिना मियामदा मिपाइबा अकीबा अमदी अंगकपा पोखले मफम खंगदना सीरगा लैरंबा अमदी पथा पुमधरबा मियोयबगी हक्चांग तोइना फंगलखिबा अमदी युमदगी थोखरबा मतुंग थीबा खंगदना मांगख्रे हाइबना चिंगबगी थौदोकसिंग असिगी मतांगदा मियामगी याइफनबा थौगाई पांगलिबा सिविल सोसाइटी ऑर्गेनाइजेशन CSO सिंग मरु ओइना लेंगाकी माइकेदगी मियेंग चंगबा चुमी लोइनाना लमदम असिदा मियोयबगी पुंसीबु करिसु लैतना लौदुना अरोनबा मिहात चथबा क्रिमिनलगी मचत चेनबा मियोय नत्रगा खुदपु लैरबरा हाइबदु थिदोक्त्रबदी ममन यामलबा पोंगमदना पोकपा मियोय कयागी पुंसी मफम खंगदना खांगु तक्ता पुंसी पिखमनबा याई करीगुंबा नतबा चिंजाक ड्रग अमसुंग यूना चिंगबा सिजिनरगा तुरेलदा अमदी इकोम नत्रगा खोंगबालना चिंगबदा ताचिनबदा नत्रगा वाखल मांगदुना सीरगा लैरमसिंग अदुदी कना अमतगी मराल नते मसादा फूबगी नत्रगा मचिन तुंबा पोटना थिनबा नत्रगा नोंमै मरुना पानबगी मफम लैबा क्लेम लैतबा मीसिंग अदुदी कनाना करीगिदमक हालमखिबनो हाइबदु थिदोकपा चुम्मी मयुमदगी थोखिबदगी थीबा खंगदना मांगख्रे सखंगदबा सिंगना फादुना पुख्रबा मतुंग असिबा हक्चांग ओइना फंगले हाइबगी थौदोकसिंग अदु कनाना नत्रगा करंबा लुपसिंगना चथगिबनो हाइबदु खंगदोकपा अमदी मराल लैबा क्रिमिनल सिंग अदु फागतुना लोगी ओइबा चेराक पीबा हाइबसी लेंगाकी मथौनी असिगुंबा अकी तुजुंबा थौदोकसिंग थोकलिबसी लॉ एंड ऑर्डर गा मरी लेनबा ओइबना लेंगाकी मरी लेनबा लोइसंग होम डिपार्टमेंट ना हिरम असिदा अकन्नबा मियेंग चंगदुना मियामगी पुंसी कन्नबा लौखटफम थोकपा थबकसिंग लौखलु अमरोमदा लमदम असिगी मांगख्रबा निंगतंबा अमुक हंजलहनगनी हाइबगी पांदमदा खुलाई पाइबगी निंगतम लालोक चथरिबा सिंगी मरक्तगी खुनाइगी मायोक्ता लैबा हुरान चिंथी तौबा लुपकी ममिंग सिजिनदुना ओइजनामदा सेनखाई थुंखाई चथबा मयाई काबा ड्रग सिजिनबा अमदी नुपी अंगांगी इकाई खुमनबा मांगहनबा अमदी लुपकी मायोक्ता सिंगनबना सिंगबसिंग मरालगी मतुंग इन्ना चैराक मखल कया पीबगी चनबी थौदोकसिंग लैतबा नते असिगुम मखलगी चैराक पीबा मतमदा मरी लेनबा लुपसिंगी माइकेदगी प्रिंट अमसुंग इलेक्ट्रॉनिक मीडिया की खुथांगदा खंगलकपा लैबना मियामगी मफमदा मिपाइबा नत्रगा अकीबा पोखनबा लैते असिगुम चैरांग नतबा करीनो कैदोबगिनो अमदी करी मरालगिनो खंगदबा अरोनबा मिहाटकी थौदोकसिंगना मियामदा मिपाइबा पोखनबदगी मपान थोक्तुना सुबा नोंबा चटपा किनबगी फिवम लैरगलिबसी कोखननबा होनबा हाइबसी CSO मरु ओइना लेंगाकी माइकेदगी होनबा चुमी मियोइबा खुनाइना तमथीबा मिहाट अमदी मियोट मिनैगी मायोक्ता मतम पुमनमक्ता लै मसिना मरम ओइरगा नाकल अनिगी मायोक्ता खुलाइगी मुंगनबा थोलकपा मतमदा तमथीबा मिहाट चथबा अदुगी मायोक्ता मियामना यानिंगदबा पेंदबा फोंदोकनबगी मथक्ता मखोइदगी लापना लैनबगी फिरे फावबा लौनबा यावदबा नते मसिमगना यावल इहोगी लांथेंग चथरिबा सिंगी मरालगी मतुंग इन्ना मियोय अमा चैराक पीबा मतमदा तमथीबा मिहाट नत्रगा का हेना ओट अनै चथरबदी यावल इहो अदु चाखोत्तबा मिनुंगसी लैतबा ओइना लौरकपदगी माइपाकपा ngamde हाइबा मालेमगी यावलगी लुचिंगबा सिंगना सेक्शन वाफम कया थंबा लैरी अदुबु अमबु ओइरो लमदम असिदा मथोंग खंगदना मियोय कया हाटपा अमसुंग मियोय कया लमहांग तुहांगदा सीरगा लैरंबगी थौदोकसिंग असि कनाना करी मरमगिदमक चथरिबनो हाइबदु लैंगाकना होम डिपार्टमेंट की क्राइम ब्रांच अमदी इंटेलिजेंस डिपार्टमेंट ना हिरम असिदा अकन्नबा अथुबा मियेंग चंगदुना अकी तुजुंगबा थौदोक असि मखाताना थोहनदनबा होनदुना मियामगी पुंसी कन्दुना अकी तुजुंगबा लैतबा अमदी तंगदु लैताबा लमदम ओहनबा होनफम थोई लमदम असिदा एंटी सोशल ओइबसिंगना थोहलिबा क्राइम सिंग असि होम डिपार्टमेंट ना मथौदा पुंगिंग चंगदबदगी ओइरखिबनी हाइबदा हाइमनबा थोकलरोय ई मसेल हाना सुनबा मयाई काबा चिंजंग काजंगलबा फुरुप अदु मुलमदाई थौमैगा पांखकने मखा तारकपा पाउदा एडिटोरियल कलमदगी मचंग ओइबा पाउ अमगा लखचरी
Maribak Manipur kannaba honabada aikhoi lengak loising lingjen manadriba karigino Mama lebak Manipur amadi Manipur miyambu thamoi sengna nungsiba lengak loising oiramba tarabadi chahi amaga tha taret suraklaba Manipur da thokliba kanglup ani ki chathiraba lal asi nahana loisinba ngamnongbadabani hauji phawba lal asibu loisinba ngamdana leiriba asi mama lebak amadi Manipur miyambu nungsidaba lengak loisingna lengak sasan tawbadagi ni haibada haimanba thokloi haina khali hauji Manipur gi luraba tanpham asida lengak loisingna amaga pukchel khoijel tinadaba amaga yengthinaba haibadu oiduna leiri haibasi tawthorakpa thabakna mayek sengna takli masigi mayek sengba khudamdi BJP lusingba lengak asina yauriba MLA taramapalna Hauzik Manipur da thokliba lal asigi waroisin puraknabagi damakta lokhatpham thokpa thabak lokhat pinaba masa gi khuyek piduna Bharat ki Prime Minister Narendra Modi da cherol ama pisinki haibasini masigi matangda hangingliba wahangdi karigi damakta BJP gi lengak asida yauriba MLA sing amata oina Manipur da thokliba lal asi loisinaba honaba ngamdribano karigi damakta lengak sasan paibada yauminariba BJP gi MLA singi marakta tokhai taba haibadi lingjen manadre haibadu Mimang thokna karigi utlibano hauzik Manipur gi luraba tanpham asidadi lengak loi oiriba sing amata oina punchinduna apunbagi thongna pangal sagatuna lal asi loisinaba haibadi Manipur thugaina ba honariba aphongba yeknaba sing maithiba piba ngamnaba honagadabani BJP MLA singi marakta phawba tokai tanabagi mayek sengba saktam Bharat miyamgi mafamda uthorakpa haiba asidi yamna laibak thibani aduga aikhoigi aphongba yeknaba sing adugi matik haraungningai oigani haiba sisu khangpham thoi hauzik hangnungliba wahang amana oirakliba phibam asida Manipur gi Chief Minister na Maribak Manipur kannabagi damakta lokham thokba Thawdang adu kari loba ngamdana leiribano Manipur da thokliba lal asi loisinaba Bharat ki Prime Minister Union Minister na singba ngasi phawba Chief Minister na unaduna wari saba ngamdriba karigino masigi mathakta Chief Minister na makhataba BJP gi MLA Minister sing amadi BJP lengak asida sawgatliba tongan ba MLA singsu amatta oina konsinduna apunmagi thongna pangal adu sagatuna Maribak Manipur bu kannaba lawpham thokba thodok adu lawba ngamdana leirakliba asi Maribak Manipur miyambu nungsidaba Chief Minister ni haibadu mayek sengna uthokpani haibada haiman mathokla roi haina khali Hauzik Manipur da thokliba lal asina lamdam asigi kangkhong chairaba lengak mapu leitraba haibadu chap manarabani lamlaki sa usek phawba ngak senaba ain semduna leiri adubu Manipur gi miyambu ngak senaba amadi leitana leihanaba thabak ama phawba Manipur lengakna paikhattana awaba ipakta langthaduna hauzik leiribani Manipur gi luraba phibam asi mamingtagi oina lengak sasan tawbadagi thokpani haiba asi aikhoi gi lengak loising amadi lengak asigi lusingmasing oiriba Chief Minister na khangpham thoi hauzik Manipur gi luraba tanpham asida lengak loisingi marakta tokai tanaba amana amaki wa tanadaba haibadu tawhoroi dabani lengak loising amata oina punchinduna apunbagi pangal thongna adu sagatuna Manipur thugainaba honariba yeknaba sing maithiba piduna tangdu leitaba Manipur ama uhennaba honagadabani aduga ngasi phawbada Bharat ki Prime Minister na lal asi loisinnaba honadana ningaidana leithokliba asi Manipur miyam amadi Manipur lengakbu karisu leitana khanbani haibadu utpani maduna Manipur gi Chief Minister na tumina leifam thokte BJP gi MLA sing amadi atai political party sing MLA sing amato oina punchinduna apunbagi pangal thongna adu sagatuna Manipur Bharat lengakta taksinduna Manipur kannaba honapam thoi madu natrabadi Manipur miyamgi akanba ihau changsillaktuna lengak loisingi mathakta landarakpa yai haiba asi khangadabani